Kurumjari, Elite TV ki test of cartoon ki mahau meng dabri su hana tara mokjari. Maru nang simpalo pongo pau se singda cartoonist na kari haning liba, kari pongong liba, kari wakal klang liba betul miyam sang thamjage. Aham lo khosage Shanghai Express ki onthok pani da ista. Onthok pani da ba sinsi di yemyo am phajaba Kim Jong Man ba nupa ma yaure aduga border fencing ki yungji ba khoigi yo sing jelun kakthal pauni masi kadai kakthal pa yaw bajala na tagana sagat pra madu chap chaw knowledge letre adu kakthal amagadi yam nungai toba paw oiduni adaman hai ha noning dre yengu Manipur gi border fencing khana ba yungki ba makhong sing kaklaga huran khre sina takpadi border free thai haibani aduni yengkhin da ba khoi maru na sina chumbo edagadi ngang na jaw ge pawra madu chap chaw khong dre masina chap chaw chumba paw edagadi thoi ba thodosi yamna ikai ningai ni maru na khoi border ngak selibudu kadai da ngak selibun hai simyamna hangning ba yabu hang hai batai auna swai si yamna section han bagi mathuk tai maduna tragadi khoi border da kai leirige hauji FMR chana dhan da bagi wafum da myam warori ba du border fencing kha ba yaru hai ba myam singana luthokhi bra hai bu khoi na khanna bagi yamna maroi ba wafum mo en thamjage mathang lokhai chaisina khoi thanale baki loire dana hai bane loire dana hai ba cartoon su yengbiu yam phajaba sisu wan thok leba cartoon ene khalli the piani khara liselak pani wai sanda bane ada masina hai matu macha leire khanglamak da sum chatmin nari duna kaligi na hang bane ada masina khumai upai kari leige sahi haira nambu pore nupa haira afabam ta leite adona dum masai ahan duda matu macha leire buda duda dum akhoi atombi orasu oijeregi na khanbagi wakhalon amakak lakpaduni barona hajiksi khona sugar daddy ga hainari ba myam se podum tana ba myam doni nenegi bungo kain tongdani myam je hanga nahaga launaba myam ma khoi thiwe aduna khoi si afaba mi pamakba nisa pasa cha taba aduma pamakku matamda lairakta duna khoi matu macha lairaba singdugi atombi oine lairakpa si khoi lemnaba haitare maduna hena nungai jaba lemnaba ama oirakpagi wafamga laire khoi manipur da toiduni yam phajaba amukta aniga hongaga haji mathang chaminadana akhoi sidaida blog ka semna tauba tharoi ga chadan taw mayama manipur si kari no social media se lakpagi kari oirabjanu haibse akhoi namna khangna ningai oiba mafam matam amsu oirena admana thamjage masigi cartoon si yamna wan tholeba cartoon ni thamjage mathang da leisna khoi pongna phumgi balo he heduni balo he si yengbiu yam phajaba matai manaw nipi sina sak thongmani nupa sina laurakpani kamai laurakeda hai hoji bau chak loidribo na laurakpani adu nipisna o khallaga chak thong haire haima machin narubudi kanum tawre magi e kap khibadu traffic police tagi ni maduna oidini na yam phajaba khoi traffic police su warabani senajabada khoi bazar da mi chiliba kholiba singasi panana ba honabada khoi mamangna tawgiba khoi hinjang na biyon bisingju chingthok leisai na kannana adum adugi habit to leibado akhoi thaina hainabado bus conductor su ui na lauramaga akhoi phamung janggi do masagi sum habit leidana amain to nang sagi traffic police obidagi law khong mayam se control tawna ba chali mayam su gari khong mayai thamjalakani imai bien sing yona bo honani takthokna bo honani mic bai lawni ado mayam habit leigi masado akhoi gi tapthaba ngamdabdo aduni hai hoji bo chak loidribo ana hangmani hairak pate maini pisina haima masi narubudi kanum tawre magi e kap khibadu traffic police tagini maduna oidini na yam phajaba pongna phumgi akhoi balu hai sisu nasi yam phajaba adumam oiri mathang da leisna khoi hulan pawgi as loire heduni hulan pawgi yam phajaba khoi gi neta hai tare ko neru tupi upaba adagi kuta pajama selaba ama mabuk thina kangba amuga mayang kakti kangba cha dabagi ani sigi comparison ulise man hare ngasi khoi chara nam ta char gi hingli ena ngasagi rajniti to no pasin hai tare man hairak kudune ngasi khoi chara nam ta char gi hingli na mabu huitri mukanga go lairaba sungang mangan basina hairi sar khoina chara nam ta chari aina nungtigi puk pik thanda chari na hojik praja sing se muare haibagi akhoi ke haitare idea ma utnaba adum ulakpa yamna fajaba si cartoon ni aduna mabu huitri mukanga sida haisni aina ngasi khoina chara nam ta char gi hingli haiba amasina ngasi saroina khoi chara nam ta char hinbirasu aina nungti gi chak puk pik thanda chari na myang ji kukti kanga kamaina pik thanda charam doina dugi
ꯐꯖꯕ ꯈꯦꯟꯅꯕꯗꯨ ꯎꯠꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯉꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅꯤ ꯑꯗꯩꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯄꯣꯠꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯆꯪꯅꯅꯕꯒꯤ ꯄꯩꯁꯥ ꯄꯤꯖꯅꯈꯤꯕꯗꯨꯅꯤ MLA ꯃꯟꯇ꯭ꯔꯤꯗ ꯄꯤꯖꯅꯈꯤꯕ ꯁꯤꯟ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯃꯇꯨꯡꯗ ꯒꯥꯔꯗꯀ ꯇꯥꯕꯅꯤꯅ ꯁꯨꯝ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯒꯁꯨ ꯑꯗ ꯃꯥꯅ ꯉꯁꯥꯏ ꯄꯩꯁꯥ ꯄꯤꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯅꯤ ꯑꯣꯖꯥꯕꯨ ꯊꯕꯛꯁꯨ ꯄꯤꯗ꯭ꯔꯦ ꯄꯤꯈꯤꯕ ꯁꯦꯟꯐꯝꯗꯣ ꯍꯟꯗꯣꯛꯄꯤꯔꯣꯅ ꯑꯗ ꯉꯁꯥꯏ ꯃꯟꯇ꯭ꯔꯤ MLAꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯦꯔꯥ ꯍꯥꯎꯁꯤ ꯇꯤꯀꯦꯠꯄꯨ ꯃꯃꯜ ꯍꯟꯗꯣꯛꯅꯕ꯭ꯔꯅ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯑꯗꯨꯕꯨ ꯍꯥꯎꯁꯤꯃꯛꯇꯤ ꯅꯠꯇꯦ ꯄꯤꯔꯤꯗꯨ ꯑꯗꯨꯅ ꯄꯩꯁꯥ ꯊꯧꯅꯕꯗ ꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯍꯥꯏꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯁꯨ ꯂꯥꯛꯄ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ PR ꯂꯩꯈꯤꯕ ꯊꯕꯛ ꯏꯪꯈꯥꯡꯗ ꯇꯧꯗꯕ ꯑꯗ ꯂꯩꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛꯇ ꯈꯔ ꯀꯧꯕ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗ ꯀꯔꯤꯝꯇ MLA ꯃꯟꯇ꯭ꯔꯤꯁꯤꯡꯁꯤ ꯄꯥꯋꯔꯂꯦꯁ ꯑꯣꯏꯕꯅꯤꯅ ꯃꯣꯏꯒꯤ ꯑꯋꯥꯕꯗꯨ ꯎꯔꯛꯄꯗꯨꯗꯅꯦꯕ ꯉꯁꯥꯏ ꯑꯃꯁꯨ ꯋꯥꯔꯛꯄ ꯊꯕꯛꯇꯣ ꯍꯥꯞꯄꯤꯔꯕꯅ ꯄꯩꯁꯥꯗꯣ ꯍꯟꯕꯤꯔꯣ ꯁꯤꯅꯦꯕ ꯑꯗꯨꯗ ꯍꯥꯎꯁꯤ ꯇꯤꯀꯦꯠꯄꯨ ꯃꯃꯜ ꯍꯟꯗꯣꯛꯅꯕ꯭ꯔꯥꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤꯕꯣꯏ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯁꯤꯁꯨ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯃꯣꯠꯂꯤ ꯃꯟꯗꯦ ꯍꯥꯏꯕꯅꯤ ꯃꯣꯠꯂꯤ ꯃꯟꯗꯦꯁꯤꯗ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯃꯅꯨꯡꯒꯤ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯌꯥꯎꯈꯤꯕꯅꯤ ꯅꯣꯏꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯆꯩꯕ ꯂꯥꯛꯄꯗꯣ ꯏꯗꯤ ꯗꯔꯝꯗ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯅ ꯃꯗꯨ ꯀꯣꯠ ꯇꯧꯔ ꯐꯣꯡꯉꯤꯅꯣ ꯏꯟ ꯐꯥꯏꯇꯤꯡ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯩꯇꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯍꯥꯏ ꯅꯣꯠꯁꯇ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦꯅ ꯉꯔꯥꯡ ꯌꯥꯎꯈꯤꯕꯗꯣ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯔꯛꯇ ꯀꯃꯥꯏꯅ you need a clarification for alarming the public nang sidayda tawrise sei clarification am daka oye prajasing alarm ohalibasingse kaino hagana c indicted MLAs and minister in these cases creating unnecessary issues na asina maram morakanda leirba MLA mantri mayama indicted oiraba mayam singsna masi achoba issue ma create torga leire aduna masi nang clarification am maram chai clarification am taw mathok tai haina thamakpa adumba People's Chronicle gi ana fazaba adumba wahan to leba cartoon ne thamjage ana ngasi gi adumba ELITETV gi test of cartoon gi mahau matanga solution jare meng tabiri sing mamukana khurum jabagalo na kanhena bathing jari bina birasi